Haukiba May Taruki Tang Tarukta Delhi Police Special Cell Manipur Police Amadi Central Agency Singna Chathakiba Joint Operation Amada New Delhi gi mafam amada gi fakiba KCP Taibangnganba Group ki leader Haubizam Dilip alias Taibangnganba Court na Numit Marini Police Custody de Remand pikray Taibangnganba ngarang Delhi Police Special Team amadi Manipur Police ki team amana Transit Remand da Imphal da puraklaba matung Singzamai Police Station na lokhatpa case amaga mari lainana formal arrest tawraba matung da ngasi ayuk pung 12 taba matamda Chairap Court Complex da laiba District Session Judge Imphal West da puthokibane Duty Magistrate na case aduki matangda makata na investigation chathanaba Singzamai Police da khanghankibaga loinana tha asigi kuntra fauba Numit Marini Police Custody da remand pikhi panbayabadi mahag haukiba megi tang tarukta Delhi Police Special Cell na Arms Act amadi UAPA gi makhada FIR ama lokhatkibane